Hauzik ahanbada maruoiba pau Lilong Chingkhamda police outpost sananaba lam onbada muknaba thoktuna police na tear gas cell amadi rubber bullet kapada mioi tara asok apan nangkhre District Tara Hundoi gi damak COVID vaccination express ki gari marifu ngasi Chief Minister N Birena Imphal gi Khuman Lampak Indoor Stadium dagi lamthakre Amade Lamthakbal AC gi MLA Karam Shyamna BJP da yaurakpaga mari lainana mahaku taramna okpagi thoram ama ngasi Chajingda leiba mahaki yumda pangthokre Miyamna government na piba COVID-19 ge SOP sing ningthina ngangna chetuna chathokpa matamda mask piba sanitizer sizinaba khutsa sing na toina habiba amasung foot taruki distance ngangna chatpa haiba chanakanglon sing asi tunginduna COVID-19 dage ngangthokminasi loinana chahi tarani pangi mathakta leiba mioi singna COVID-19 vaccine soidana kapthokpiu PONYTV gi numidangi pau miding tabire basingbu taramnok cheri hauzik pau sandokna pizari Lilong Chingkhamda ngasi masing yamdaba police yauna official singna mafam aduda police outpost ama sananaba lam onanaba hotnabada miyamga chauna mugnaba thokre mioi tara asok apan nangkhre police na Lilong Chingkham Maya Development Organization ge volunteer sing amadi makhoibu support tauba mioi sing tankhaina naba hotnabada rubber bullet amasung tear gas cell kapada mioi tara asok apan nangkhibani hairi Mioi anidi fibam luna asok apan nangkhre haina pau asina fongdokle miyamgi apambagi mayokta khanghodana masing yamlaba security personnel sizinaduna lam onkhibagi thawong asi kaidaunungda yabangamloi haina Lilong Chingkham Maya Development Organization na fongdokre organization asigi wangangloi Narul Amenna paumi singda haikre Lilong Chingkhamda police outpost sananabagi masing yamlalaba security personnel sizinaduna namfuda lam onke court na chayol marigi manungda hiram asigi matangda akuppa warol sing piraknanaba khanghalakhiba laina lam onba lakhiba haibasi yamna laibakthi bani lanjadraba mioi kaya rubber bullet amadi tear gas kapsinduna asok apan nanghaliba asigi daita laingakna pugadabani Kanadasu khanghalamba laitana masing yamlaba security personnel sizinaraga lam onkhibagi miyamna Jingnadaba ngamde asigumba kaya asina nungsi chanana laiminarakliba furup anigi marakta yengti hananabagi tharang taurabra haibagi jingnabasu lei hauzik mioi tara sokpagi manungda mioi anidi aruba fibamda hospital da laikatnari asigumba thokhaningdaba thodok asi makhatana thokhandanaba laigakna akanba mitieng changbiu nakal amakhaki apambada thabak taubana chaukhatpa santi leiba leibak oiba ngamloi Thagdok Thokfamdagi police na fangkhiba Fazinkhiba mioi sing athuba matamda condition amata yaudana thadokpiu Laingak amadi mari leinaba department na issue asigi matangda achum aran thidoktuna athubada nakal animakna yagadaba mawongda thabak tawbiu masi natragadi lamdam asigi tongan ba CSO sing amadi miyamga khutsamnaraga hena kanba khongjang kaya sangsinanaba semsari haibasi laingakna Kaubiganu hainasu mahakna fungdokre. Manipur government gi COVID vaccination express ka mari lainana ngasi Chief Minister N Biren Singh na Imphal gi Khuman Lampak Indoor Stadium dagi gari marifu Manipur gi district Tara Hundoi gi damak lamthakre medical staff sing yauba gari sing aduna Thobal Kakching Bisnupur Churachandpur Farjwal Teknaupal Chandel, Kangpokpi, None, Tamenglong, Ziribam, Kamjong, Ukhrol gi district singda Leiba, Khul Sing, Amadi, Yumthong Kudingda, Changduna, COVID vaccine kapthokani. Mamangda Imphal West, Imphal East, Amadi, Senapati district kidamag gari nifu lamthakiba laikre. Care India gi CSR program gi makhada COVID vaccination express kidamakta gari chamagakun amasung medical staff sing amadi masida changba senfam pumnamag bibirakpada Manipur government gi health department na thagatpa fungdokre
कोविड की वैक्सीन कापथोकपदा किनिंगाई लेते अमदी कोविड लाइचत्तगी ngakthoknanaba miyamna athuba matamda वैक्सीन asibu कापथोकपिननबा हाइरि थौरम अदुदा CM N Birenna चिंगी डिस्ट्रिक्ट सिंगदा लैरिबा मियामना अकीबा लैतना वैक्सीन असिबु कापथोकपिनबा अपील तौखे प्राइम मिनिस्टर नरेंद्र मोदी गा सेनापति डिस्ट्रिक्ट की DC गा वर्चुअल कॉन्फ्रेंस अमा पांगथोखिबदा मोदीना चिंगी मफम सिंगदा वैक्सीनेशन के थबक असी यामना लूना खंदबगुम तौबा मरमना चिंगदा लैरिबा मकोक थोंगबा लुचिंगबा सिंगना मियामदा पावो यौहंदुना वैक्सीन कापथोक हन्ननबा खंगहनखे लोइनना इंडिया दा कोविड वैक्सीन कापा गी मसिंग क्रोर चामा हेनखिबदा लैबाक अतैना ngaknakiba asina modi asi thawai yauba amasung afaba luchingba ama oibagi khudamni haina mahakna makhata ki. And I would like to thank Care India, who have provided 120 vehicles and the staff, which will directly also fund hiring surges, staff expenses, operational expenses for this COVID vaccination express vehicle. Recently, I was there in Senapati in Maram Kulen. We launched 10 vehicles for the district. And now these IT vehicles will be distributed to Thawal, Kakching, Vishnupur, Sushanpur, Farzol, Tenopol, Sandel, Kangpokpi, None, Tamelong, Jiribam, Kamzong and Ukhrul. Aduna aina mayamda singi maroina pastor sing church ki leaders sing village leaders sing civil society organization ki leaders sing na appeal tawning base at least December tha lakringi manghan honorable prime minister haibani so that we can enjoy the Christmas, so that we can enjoy the New Year's hai before mayam ji fajana to bu yana na ba fully vaccination tawse. लंगथबाल AC की MLA कराम श्यामना BJP दा यावरपगा मरी लेनना महाकपो तरामना ओकपगी थौरम अमा ngasi चजिंगदा लैबा महाकी युमदा पांगथोकरे BJP नेशनल स्पोक्सपर्सन सबित पत्रा BJP मणिपुर प्रदेश की प्रेसिडेंट A सरदा देवी चीफ मिनिस्टर N बिरेन राज्य सभा की MP सना जाउबा लैसेंबा अमदी BJP की मकोक थोंगबा लुचिंगबा कयाना थौरम अदुदा सरुक याखरे थौरम अदुगा मरी लेनना CM N बिरेन हाइक्रे सिंजंग पाइदुना वासक मिनखिबा कराम श्यामनी महाक मसागी प्रिंसिपल लैबा लुचिंगबा अमनी मणिपुर की लुरबा तांजादा कराम श्यामना लौखिबा थौदांग सिंगी मतंगदा पल्लदुना बिरेना हाइखी MP इलेक्शन हयेंगदा ngairaba matamda BJP की दमक महाकना चपचाना लेपखि हाइरि कराम श्यामना BJP चंगलकपा असिदा इसा फाउबा कनखटली हाइना बिरेना फोंदोखरे मिनिस्ट्री रिसफल तौबदा कराम श्याम यावरक्तबा मतमदा अदुकी मतिक नुंगाइखिदे अदुबु खुदिंगमक अदु महाकना पेंदबा अमता फाउदना BJP की दमक कथोक्तुना थबक तौखिबा अदु काउबा लैते हाइना वीरेना मखाताना फोंदोखरे नहासिंगना पॉलिटिक्स दा खोंगदारकबा असिमक अवोनबा अमा लाक्लबनी हाइनसु CM ना फोंदोकलदुना युमथोंग खुदिंग चत्तुना स्कीम सिंग मियामदा फंगहलिबा ngasiगी लैंगाक असिगी पांदमदी इलेक्शन ममांगदा मणिपुर की पॉपुलेशन चादा मरिफुदा तोतीगी इसिंग थकपा फंगहनबनी हाइखे लैबाकी इंटरेस्ट BJP सरकार कन्नबी इंटरेस्ट अखोगी BJP ले गवर्नमेंट से कन्नबी इंटरेस्ट आई खोंफम नमल लेंगना लेपनी ने लेखिबदु कराम श्याम BJP की धर्म की युवा बोलने justice तो बहुत लोग पार्टी मतलब justice फंगनी नशी आई बरो कारण सामने BJP संग को मतलब नहीं होता इशारे कितने कनकट पर फिर दो कनकट confidence building द इन होता शोना पांगल हाप लोग तो मतलब तो आई आम लोग किधे मतलब की राज्यसभा की इलेक्शन लोग मतलब दा मिनिस्टर सिंह रिसफल तो कोई मकान दा इबो तो इवेंट में साकी कोई सुनो आई मरुप सिबो ख्वाइदगी इंटीग्रिटी लेबा ख्वाइदगी प्रिंसिपल लेबा आई मरुप ने मादी आई गदम समिन आई की मिनिस्टर डायरेक्टर थमदबी यादी है कि फिरे प्रमुख लोइना नाई मुक्तो ngasi party si damakta work tawgani haidara chokthopiraiba kai kunajariba ex minister lamdam si MLA mingoina panjaraga si karam sam amadi loina biriba punamak singbo aina thoidok tendokna ikai kunnaba uchabala loina na mathangda takadriba 2022 da sumsoi soidana semagadaba sarkar asida langthabal constituency dagi thambal gi mihut sumsoi soidana thagat pirau अदुम सरकार अदुदा सरुक याहनबिउ पीछे सेंटर दसु नेशनल की यूनिट से लाइट्रबा हबदी
symbol freeze tawre adagi party ki flag freeze tawre party su laitre aduna lehori ba mi jingdu da tongan election commission na party ani thoga amana LJP Rambilas na sakre amana Rashtriya Lok Jana Shakti Party na sakre tongan ba symbol amana helicopter pire amana akoi swing machine aduna Manipur ki state unit su hujik akoi da laitre aduna unit sing du laitra banina ade ai di parent body du laitra banina BJP sta khoi kendra gi praja sing ya ba lauraga BJP da yauksan laga ade zati gi thakta aduga state ki thakta kendra gi lairiba mayam siawara pasi phajana ade fulfill tawang amna na ba lamlai gi manung chanba nungoi awang lekai de leiba yum amada ngasi ayuk angan bada vom ama sakhangdaba singna plan tawramle Thaudok asi ngasi ayuk nungan bada sanasam juge chahi humfugatara ga mangagi nungoi awang lekai de leiba yumda thokhibani sanasam juge gi machanupa sanasam brozenna paumi singda haikhe imung asiga kanagumba amataga ningai sangdana ba leite brozenna thaudok asi rasniti ga mari nainanamba yai hainarduna mahak lamlai assembly constituency gi hanagi minister Ketrimayum Biren gi damak BJP gi active worker amani haikhe tongan ba mafam singda election ga mari leinaba hinsa gi thabak chathari lamlai assembly constituency da asigumba trade asi ngasi asina ahan bani kari maram gi damakta rajniti da thawai yauzaba misak amada aki tuzungba fahan biri bano haikhi pum kunmari gi manungda thaudok asi sengdok piyu amade aki akhang piduna miyamda dhap tawbana free and fair election ohenba ngamloi haikhi Mamang dasu aingonda sigumba information lamata tongan ba loop singbu oiro karibu oiro aingonda information lamata pirakpa aingonda laite phone tawbirakpa su laite karigumba yanadaba amatasu aingonda laigib laite aduga mari lainana aingonda sukchawba pressure ma pirakpasi athuba matamda mari lainaba singna pungkun marigi manungda singtok pirakadabani masi yamna right ki mari lainaba oigani haina ai sadagi thajaba sumain thamjage Nungoi Awang Lekai Development Committee Citizen Welfare Club amasung Nungoi Awang Lekai Women Development Association gi Thaume Singh amasung Khunja Singh na ngasi yumlakta vom thamjilamba gi mayokta yaningdaba fongdoktuna dharna famkhre Nungoi Awang Lekai Multipurpose Community Hall da pangthokpa wakat mifam aduda sanasam ongbi menau President Nungoi Awang Lekai Women Development Association Mutum Ongbi Thabalei Secretary Nungoi Awang Lekai Women Development Association na haikhi Nungoi Awang Lekai haiba khul asi mising yamna tazadaba ingna chikna leiba pamjaba khul amani kari maram gidamakta khul asigi khunja sanasam brozen apokpa sanasam jugeda atamnana vomgi langthakpirambano Misi mina thokpa yaba aki akhang fauhanba vom thamjilambagi thabak asi matungda amuk hanna khul asida tawbiganu Awang Lekai gi sanasam juge gi thonganda akhoi gi misi mina thokpa yaba vom humba ma thambiramba se akhoi gi Nungoi Awang Lekai gi development committee amadi gi Nungoi Awang Lekai gi women development association CWC club ahumna punna akhoi gi chungya naraga akhoi gi lekai sigi chibumba misi mina thokpa yaba posak asi thambiramba se asuki matik nungai taba phungduk chabaga loina kenyan tawjari Chahi asigi achoba kumhai oiriba Diwali amasung Ningol Chakoba manungda Bishnupur district ki police na district asigi tongan ba mafam singdagi lagaw maru chamriga nifuga nipan fagat pangamkhe loinana irang Thoklakadaba mafam sing police na control tawki haina ngasi district asigi SP Hopshuna paumi singda fongdokre chahigi anganba sarukta pangthok kadawriba assembly election asi ingna chikna pangthoknana ba honabiu khatnaba chainaba ningai sangdanaba kanglup naiba thabak tawbiganu maram chadana irang sagatba Bishnupur district pu santi leiba district ama oina thambada praja miyamna mateng pangbiyu haina SP option na sapamna appeal tawkhi paugi marak thatna atenba break ama lominasi Ningol
सिंगी पुंसीदा ख्वाइदगी मरुओइबा नुमित असिबु हेना मंगल हापनबगिदमक्ता लेजरे ब्राइडल मेकअप एंड पोटलोय कलेक्शन बाय टोजो चोंगथाम Phone number 9366214258. Break matungda taram nokchari makhataba pau. Ngasi kumbi kendragi torbungda hanagi BJP gi candidate Hozikna ICAR Society New Delhi gi member oidiba Khangembam Nagbakumar Singh na ningtham lorok ki maru marang Singh Hawai Tharak Mangal Tilhau Chanam Khamen Asinba Kovi Hangam Maruna Chingba Lamdam Adugi Praja Singhi Senthok Lambi Lenanabagi Midiengda Yenthokre Laikagi Ima Iben Singh Amadi Self Help Group ki member Ima Iben Singh da Henna Sakti Pibaga Loinana Green Manipur Ama Oinanabagi Pandamda Hairiba Maru Marang Singh Asi Yenthokibani Hairi Lakadauriba Englising Aniga Kunithoigi Anganba Sarukta Pangthokadauriba Assembly Election Asida Mahakpu Praja Singna MLA Oina Khanbiduna Miyamgi Seba Phanghanbiyu Haina Khangembam Nabakumarna Phongdokhe Ngasi Jiribam District ki Borobekra Subdivision ge Manungchanna Leiba Jakuradhor Part 1 da Lamlong Pobitro Kaithel Haunabi Matung Inna Sangakre Thauramadu Jiri Development Organization JDO Amadi Lamlong Pobitro Kaithel Committee Jakuradhor Ani na Kutsam Naraga Pangthokibani Jiribam Jila Parisad ki Adaksha KH Janaki Debina Kaithel Adu Sangakhe Thauramadu da Jiribam District ki Deputy Commissioner W Malenganba Chenglai IAS Moirangthem Movie Singh Retired SP JDO gi President N Sadananda Mitei Amasung Landowner Oibata Natana Hanagi Jakurador GP gi Pradhan Paritos Dasu Sarugyakre M Movie Singh Retired SP na Haikre Mahakna SP Oiringai Matamda Khanjakhiba adu ngasidi mapung fare Jiri Development Organization gi member Singh na pusallaga Sidaru Raba Kaithel ama ngasidi hingat halle Jiribam Haiba Lamdam Asi Sotharaba Lamdam Ama Oiri Development Laite Mafam Asida Laigadaba SDPO Office Sizina Fam Khangdana Taraga Lairi Haina Mahagna Makatana Phongdokre Dukanani kakule Adu Raina Khange Bidikari Mavada Masi Asa Padarabalam Asiama Pam Zawala Masida Market Laibada Haji Pavada Asiamas Tina Haji Pava Masiba the name Bimse Musiji ay tanam nakhiwe Kaisangthong AC gi intending candidate Ilangbam Johnson gi nongmagi oiba booth level political conference ama ngasi Irompukri Mapal Community Hall da polling booth 12/24 Irompukri Mapal na sinduna pangthokre ngasi gi thoram aduda intending candidate Ilangbam Johnson na haikre kanagumba kharana mahak vote leparoi haina sandokpa kaya yawi adubu miyamna khangbigadabadi lakadawriba taranithoi suba Bidhan Sabha election da mirep oiduna Kaisamthong Kendra da awanba ama puraklagani thangnaba Singjamai Kendra da chahi aniga makhai da Kendra gi mafam singda awatpa amata lehendabagum chahi amaga makhai da Kaisamthong Kendra Punglang Langhalagani Haina Johnson na miyamda thazaba pikre mahakna makhata na haikre Manipur Kaigadaba Lairabadi India da yaubagi mathauta de Maitai Naga Kuki Aikhoi Ima Amatagi Machani Mioi Kharana Machet Tana Tugaina na bahonabani Indo Naga Pistop na Manipur gi apunbada kadai fauba Signarakani
चिंगददी वोट तौबा ngamde selection ni lalou lop kharana yaraga select taubani haina Johnson na makhatana phongdokre अरे मणिपुर मनुंग द तंगाई फरीबदी येलोमी कंसे हारेगदी येलोमी कंसे ना सरक द सुम लारो को नम चपन सु यारकते बा मरु एबा येलोमी कंसे हारेब जेसीएल पीएस के होरगा तोमान तोमान लु मयाम से कोई डिमांड तरोई से मणिपुर द सो मरफु द यानेग्री बा मेमोरेंडम ऑफ अंडरस्टैंडिंग की मखा पोना मणिपुर द मितो मियान सा कयाम लेरगे हाइबसे की आइडेंटिफिकेशन की प्रोसेस अमा हौसी हाइबसे ngasi dagi chahi kuncha gi mamang da koi haigar bane adu ngasi thabak ho onto po leite adu assam dadi National Register of Citizenship Assam da phongdo koi final list ama sem gi badu matung ina Assam da mi lakh nipu mitop nen law thokre hai ba mitop sing ase athuba matam am piri moi mayu ne changona hai di Bangladesh da hanron adu Manipur da adu Bangladesh da hanbadi khangde Manipur da akoi gi hajiki lakh nipu gi manung da revise tor kan da hujik somewhere final to da lakh muki ore सिगी मनुंग दा लाख मंगा खतंग मणिपुर चांग प मतम दा नत्रगा थंगनरीबा सिलचर दा नत्रगा जिरीबाम दा चांग नगर कांदा अखोई मनुंग दा चांग का कांदा करी होइगदा गे आइसे अखोई खन्नब मतम दु यौरा बनेबा टेक्नोपल डिस्ट्रिक्ट की मनुंग चन्ना लैरिबा मरिंग जाति खक्तना खुंदाबा लैवी खुंदा कुमगी लौरोक मतमदा खुनगी ओइबा ख्वाइदगी वांगबा थाक्ता फौ खाउबगी खुतलंग अमा खुल असिगी खुंजा सिंगना पांगथोखरे थौरमसी खुल असिगे विलेज अथॉरिटी DL मैरुंगखाम मरिंगना लमजिंगदुना चिंग लेमना पांगथोखे थौरम असिगा मतंगदा लैबी विलेज की सेक्रेटरी के अंगदौना फोंदोखिबदा ngasi पांगथोखलिबा फौ खाउबगी थौरम असि मरिंग जाति सिंगना उपरा हाइना ममिंग थोंदुना ममांगैदगी हौना इपा इपु सिंगना पांगथोक्तुना लाकपनी मरिंग जाति की कल्चर का तना थानबा याद्रबा लोइनारकबा खुनगी ओइबा ख्वाइदगी वांगबा थाक्ता फौ खाउबगी खुलंग अमनी हाइखि मसी कनागुंबा अमना हेक्ता खुलंग असि लोबा यादे खुनगी चेयरमैन दगी हौरगा विलेज अथॉरिटी की थाक्ता लैबा फमनाइबा सिंगदा पीबा ख्वाइदगी वांगबा खुलंग अमनी खुलंग लौरिबा फमनाइबा अदुनसु खुलंगा मरी लेनबा मरिंगी चटनबी मतुंग इन्ना मियामदा चाक इंसांग सिंजू यु खरुंग पुथोक्तुना मपुंग फाना थौरम असिबु पांगथोकनै मणिपुर की येलहोमी सिंह करम्बा फिबमदा लैरिबगे अमदी चाही खरगी मतुंगदा करी ओइरकनी हाइबसी इलेक्शन की एजेंडा ओइना नैनबा मथौताई इंग्लिश सिंह अनिगा 13 गी सेंसस ता नन लोकल सिंगना येलहोमी ओइरिबा चिंगमी की मसिंगदगी हेनख्रे असिगुंबा कया असिना वोट लेप तबा यारक्तबा मतंग अमा लाकली मतम खरगी मतुंगददी ट्रेन लाकलगनी अहिंग अमदा मणिपुर असि मितोपना योखिदुना अनिसुबा त्रिपुरा अमा ओनखिबा याई मतंग असिदा मणिपुर कनबा हाइबसी पॉलिटिकल इन्फ्लुएंस अमा दरकार सोइदना तारकनी मदुगिदमकना अखोई सेम साबा मथौताई हाइना महाकना मखाताना फोंदोखरे मसी अखोइना पांथोकलिबा प्रोग्राम से लेबी खक्ते नते मरिंग कल्चरल की कस्टम की ओइना अखोई सी हौ लोक मतमदा हौ खाउ मतमदा सुमाइना अखोई की अहल लमन की मनुंगदा पाइदगी सौवा अथॉरिटी अदुगी मनुंगदा अखोइना हौ खुंजासिंगना मयाम चंगलगा खाउनी मसिदा अतोपा खुंजा मयाम दा खाउब नत यादे अदुबु सही मंगागी मनुंगदा अखोइना खुंसी की खलगलगा अदगी हौ खाउ मतम से फोरोप मतम से अखोइना खाउदब यादे हाइना अखोई खुंगी ममांगैदगी हौना अखोई कस्टमरी ओइना सथरकपा प्रोग्राम अमनी मसी ngasisu अखोई खाउरी खारुबिसे महक जुम्बुदुना तौरिबा नुपा अदुना चाक इंसांग पुथोलगा खुन मयाम चंगलगा सुमाइना अखोईगी कस्टमरी गोइना फौ खाउबा असि अतोपा ट्राइब ता दिलेरमोय अदिबो तमेंगलोंग डिस्ट्रिक्ट के तामई सब डिवीजन की मनुंग चनबा मगुइनोंग विलेज ता अनाबा मियोय अमा खुजा सिंगना वाना साबा स्ट्रेचर अमदा हापतुना हॉस्पिटल दा पुखटख्रे मणिपुर की खुंगंग कया हौजिक फाउबा तंगाई फदबा फैसिलिटी सिंग अमता फंगदबा अदुमक लैबा याउरी मकुइनोंग विलेज अमसुंग मसिगा थंगनबा खुंगंग कया अमा अवाबा फिबम कया मायोंगनरी मकुइनोंग हारिबा खुंगंग असि तामईगी अवांग थंगबदा लैबनी खुंगंग असि नागालैंड की पेरेन डिस्ट्रिक्ट का युमलोनै खुंगंग असिदा युम चौराकना 150 खुंदादुना लैरी खुंगंग असिदा इलेक्ट्रिसिटी मोबाइल सर्विस हेल्थ केयर न चिंबा अमता लैते हाइरे पाउगी मरक थतना अतेनबा ब्रेक अमगा अमुक लौमिनसी
Karigumba dom yumda laiba anaba singi hida kappa dressing tauba blood sample loba rice tube hapa catheterization hapa enema taubinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna kungkun mari chukna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medlane app download toguna booking togi Break matungda tharam nok chiri makata ba paulo minarasi Manipur State Legal Services Authority na sponsored tauduna Manipur University ki Law Department na state level moot court competition ama ngasi University asigi Law Department da pangthokre Tauramadu da MU gi Vice Chancellor Dr. Professor Naurem Lokendra Singh Ojes Mutum MJS Manipur State Legal Services Authority amadi Dr. Yumnam Premananda Singh Head of Department Law MU na sarugyakre Thauramaduga Mari Lainana Dr. Naurem Lokendra na haikre MU gi hauzik lairiba Law Department asi Assam gi hek mathangda kwaidagi competent oiba department amani Law tamliba Satra Singna Kota Matau Karamna presentation pigani haibadu ngasigi moot court asina piri ngasi Thauramaduda LMS Law College Bisal Law College Oinam Law College amadi Law Department of Manipur gi Law Mahiroi Singna sarugyakhi That when I was the Dean School of Social Sciences, I could take the initiative and with some rudimentary infrastructure and the space that was available in this new School of Social Sciences, we had started it in 2018. I'm happy to inform you that the first batch of faculties, Dr. Dilip, Dr. Khazanandi, Dr. Lakashwini, and Dr. Rajkanta. Kanglaipak Students Association KSA gi Tarataruk Suba Mapok Kumon gi Tharamga Mari Lainana Kunaida Kathoklaba I Haibasida Blood donation camp ama hayeng November gi tang 12 da Jenims amade Rims da ayuki pung mapan taba matamdagi hauraga pangthoklagani hairi blood donation camp asibu mapung fahan biu haina KSA na miyamda appeal tawrakli mamalyam laba I khuzok amana mamalyam laba miyoibegi thawai kanba ngami I dan tawba haibasi yamna chakthok chaningai oiba firepni hairaduna KSA na masibu awang bathakta ikai khumnaba uchari hairi State Bank of India Pauna Bazar branch ki chief manager Timmy Gangte amasung State Bank of India State Association Northeastern Region gi Assistant General Secretary I Maipakna ngasi Medical Directorate ta face mask kudol tawkre face mask haibasi karisu hena mamalyamna tangba posak amadi oide adubu miyamga banka lainaba mari adudi mamalyami banki staff singsu miyamgi seba lepa laitana tawjaribani SBI bu nungsibiu amadi staff singbu thazaba thambiu haina ai maipakna thoram aduda phongdokre Manipur People's Democratic Front MPDF na haikre Bharat lairiba Bharat macha sing na Indian Constitution gi Article 1 dagi 395 amadi Schedule 1 dagi 12 faubagi manungda lairiba sing asi ngakna chatnaraba matamda khaktada chaukhatpa India amasung chaukhatpa Manipur oigani masi nathairabadi chaukhatpa yaroi haina MPDF na cherola mada hairi franasina hairi Constitution gi 10th schedule gi Article 102 amadi 192 provision as to disqualification on a ground of defection gi makhada MLA natraga MP adu masagi party thadoktuna atopa party amada yaurabadi MLA natraga MP adu hairiba 10 schedule asigi makhada disqualified tawfam thoi haibasi mayek sengna phongdokle
Hauzik aroibada maroiba pau amuk hana. Lilong Chingkhamda Police Outpost Sanaba Lamon Bada Mungnaba Thoktuna Police na tear gas cell amadi rubber bullet kapada mioi tara asok apan nangkre. District Tara Humdoi Gidamag COVID Vaccination Express ki gari marifu ngasi Chief Minister N. Biren na Imphal gi Khuman Lampak Indoor Stadium dagi lamthakre. Amade Langthabal AC gi MLA Karam Shyamna BJP da yaurapaga mari leinana mahakpu taramna okgi thoram ama ngasi charging da leiba mahakki yumda pangthokre. PONYTV ki numidangi pau miling tabiri basimgo kainana baya thang nizari.